Manipur Top Trending News na tunga-tungan ba reliable source hindi lokot-saraga mata-matam gi oiba maru-oiba ipaw su patok na khajun chari ahan pawda maiti nupi gi mingchet thina ba hona kibal ite merina khaidem asumna phongdorti lamdam asigi maiti nupi singi mingchet thina ba taw kibal ite social media da akam fijet selaga thagat ki bisu leiti haibaga loinana lalhalhup amana pirakliba maral janing di haina merina khaidem na pawmi singa phongdokre wapum asingasi infal gi mafum amada pangtokpa pawgi mifamda mahakna imungi miyoi yauna saruk yaraduna mahakna phongdokhibani merina na makhatan hai ai isa gi ming merina khaidem ipa gi mingna kala khaidem khurai konsam lekai ni ai gi imaga dadaga aiga aikoi ahum chingmeirong da dukan hotel tawraga leibani nongma ima manbi kwaithel gi ILDS hospital da ai lekpagi leiki haiba numitchida nene amaga thenaki mana aigi number lahorga machanapa bikas yumnamda piraga paw phawki aiga phonda chamna adum wari sanaba hauki nongmata unakibadi lekide adubu nongma ibani khangnarakpada tha ani pharakpa matamda aina hana khangnaranba nupaga maga ningai sangdanarpadagi ahanba oina mahak aikhogi dukan poiti thiraga numidang ama lakiba numit January 19 2026 ta mahakna pot ama piramge haina aikoi mamagi number da message tharki magi number su mangonda lei asumna aina su wa sengdongnarge khalaga lam lapna lakpani khanduna poklure adubu nupasina phone thugaiba dapnung tawraga aibu mana garida inklaki aina hojik chenba yakiroi aikoi bachogi firoisu loidi aigi pangthokadaba punsigi pandamsu yamna wali haina yamna kanna yetki adubu mana kham thengna tawsinarga samurau yauki hairi asumna makhasu pawdamdarkige khabargi makha tarpada singda damanaka nupagi saru polang ama fangbadagi kamal babugi oirangbada haina wahang viral orakli social media da mafum khanglakliba laisam kamal babugi loinabi belarani gi maikaidagi di police ki maikaidagi karimata haidokri haina phongdorkli kangkokpi district ki manung chaliba kangsu police station dagi awang pokta kilometer 3 lom tamak chatlaga leiba singda damana ki ningtham lok haina khangnaba mafum amada nupagi oigani thajaba saru polang ama phangbadagi saru polang adu November 2024 da laimakhongi army camp tagi mafam khangdana mangkiba laisram kamal babugi oirangbada haiba wahang sing social media gi tongan ba platform sing da viral oirakre hojik phaba mafam khanglakreba laisram kamal babu laimakhongda leiba 57 Mountain Division gi camp ta thabak suba MSL Binod Construction Company da supervisor oina thabak tawani mahak Assam gi Kasar district ki Gosaipur dagi ni mahaki chahi yankhai ga taruk rom sukhrabani apokpagi mingna laikidraba Kumar Dhon kawi saru polang asi gi matang da paw session hangba pawna hai saru polang asi numit nini humni gi mamang da ningtham lok ta khoi chopa chatpa mioi kharana thengnarpani hairi makoina thengnarpadagi police ta paw pira matung kangsu PS na case ama arrest tawtuna lakhot khre aduga forensic expert ka loinana yangsilaba matung saru polang sin adu mapum adudagi lakhotlaga rems ki mirel singda portuna thamkibani aduga saru polang asi kanagi oigadage haibadu masak khangdoknaba honagani hairi mafum asida leramliba saru polang asi gi manungda oki tumba skull amasung oi thangba faigan gi saru yauri aduga nupa oigani thajaba haksang amagi kujeng gi saru ani khut ki saru ani su yarmi hairi adum oinamak ngasi gi oina nungthil phawbi manungda saru polang asi leramliba mahumdagi lakholatuna rems ki mirel singda porakpada khudong chadabadagi hayeng oina puraklagani hairi saru polang asi phangbadagi mafum khanglakriba laisram kamal babugi oigadra haiba wahang social media gi kuthangda hangduna viral orakbadagi pawse asina mahaki loinabi laisram ongbi belarani da ngasi nungtil pung mangaga minute 39 tarakpada telefon tawuna hanglubada saru polang asigi matangda mangonda police ki maikaidagi wafam amata khangalpa laitri hairki wafam asidagi pawse asina kamal babugi matangda semkiba JSC gi wangangloi moirangthem ibo pisakta nungtil pung mangaga minute nifuga nithoi tarakpada telefon tawuna hanglubadadi saru polang adu rems ki mirel sang yoklab matungda yengba chatkani aina phongdorki adubu makhatana pawse asina belarani da ngasi numidang pung 3 minute yangkai ga mathoi tarakpada amuk hanna tawrubadadi paikhalakidre hairi
ꯑꯃꯔꯣꯝꯗꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜ ꯂꯧꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯛꯁꯥꯏꯖ ꯗ꯭ꯌꯨꯇꯤꯗꯒꯤ ꯂꯨꯄꯥ 10 ꯀꯛꯊꯠꯈ꯭ꯔꯦ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯂꯩꯄꯥꯛ ꯈꯔꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯂꯥꯜ ꯆꯠꯊꯔꯛꯄꯗꯒꯤ ꯃꯍꯧꯁꯥꯒꯨꯝꯅ ꯂꯩꯄꯥꯛ ꯑꯁꯤꯅ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯊꯕꯛ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯛꯄꯒ ꯂꯣꯏꯅꯅ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯃꯥꯌꯣꯛꯅꯔꯕꯁꯨ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯗꯣꯃꯦꯁꯇꯤꯛ ꯀꯟꯖꯨꯃꯔꯁꯤꯡꯅ ꯃꯍꯧꯁꯥꯒꯨꯝꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜ ꯐꯪꯕꯗ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯊꯥꯎ ꯃꯈꯜ ꯑꯅꯤꯁꯤꯗ ꯂꯧꯔꯛꯄ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯛꯁꯥꯏꯖ ꯗ꯭ꯌꯨꯇꯤꯒꯤ ꯁꯦꯟꯐꯝꯗꯒꯤ ꯆꯥꯗ 10 ꯀꯛꯊꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯛꯁꯥꯏꯖ ꯗ꯭ꯌꯨꯇꯤꯗ ꯂꯨꯄꯥ 10 ꯍꯟꯊꯒꯅꯤ ꯍꯥꯏꯔꯕꯁꯨ ꯗꯤꯖꯜꯒꯤ ꯑꯣꯏꯅ ꯂꯤꯇꯔ ꯑꯃꯗ ꯄꯦꯇ꯭ꯔꯣल एक्सपोर्ट ड्यूटी की सेंफम लुपा 12.5 ओहनखिबगा लोइनना एविएशन टर्बाइन फ्यूलदना लीटर लुपा 18.5 की एक्सपोर्ट ड्यूटी लवगनी हाइख्रे अमरोमदना असिंगबना अपंगबगी मरन चाबगी पावमा युम साबिगनी हाइदुना लुपा क्रोर 30 रोम खोंगलगा लोडख्रे हाइरी सेंटर फॉर रॉयल टेक्नोलॉजी मिशन मणिपुर कौबा एनजीओ अमना युम साबिगनी हाइदुना लुपा क्रोर 30 रोम की यामलबा सेंफम सिंग लौसिलगा लोतुन लाइख्रे युम साबियु नत्रगना डिपोजिट तौखिबा सेंफम सिंगदु हंदोकपियु हाइना ngasi बेनिफिशियरी क्या अमदी कंट्रैक्टर सिंगना एनजीओ सिगी प्रेसिडेंट थौदाम जेकिसागी थौबाल पैसांगथेम थौदाम मखा लेकाय ले नंबर 3 दा लेबा माकी युमगी थोंगाल फावबा चतुना खोलाव क्या लाउतुना खोंजंग चंगसिनख्रे कंट्रैक्टर्स वेलफेयर एसोसिएशन सेंटर फॉर रॉयल टेक्नोलॉजी मिशन की थौमी सिंग अमदी बेनिफिशियरी सिंगना ngasi थौबाल वांग मतबा मथक लेकाय दा अपुनबगी ओइबा मिफम अमा पांथोला मतुंगदा लैसांगथेम कैथेल फावबा चतुना मफम अदुदगी थौदाम ममांग लेकायदा लेबा प्रेसिडेंट थौदाम जेकिसागी थोंगाल फावबा खोलाव क्या लाउदुना रैली चतुना खोंजंग चंगसिनखिबनी जेकिसागी थोंगाल दा लेपतुना खोलाव क्या लाउर मतुंग कंट्रैक्टर्स वेलफेयर एसोसिएशन की सेक्रेटरी एस संजयना फोंदोरपदा CWA CRPMM की प्रेसिडेंट थौदाम जेकिसाना होखिबा कुमजा 2022 अदुवाइदगी हौदुना मियामदगी युम साबिगनी हाइना मियोय अमममदगी लुपा लाख 2 मखाई बैंक डिपोजिट तौहनकी पुनः मियोय चार्टेड का मौद्रागा मापन रोमदगी लुपा क्रोर 30 रोम की सेंफम लौसिल मतुंग जेकिसाना मखोय कंट्रैक्टर्स 35 बु सिनदुना युम सानबगी थबकसी चथानखिबनी अदुबु मियोय चामगा यांखैगी युम साब लोइखर मतुंग मखाताना युम साननबा कंट्रैक्टर सिंगदा सेल थादोरते अमदी जेकिसा मसामक लोतुन लैखिबदगी युम साबगी थबकसु मखाताना चथबक ngamkidre इरमसिदा अचुंबा पांबिबा मणिपुरगी CSO सिंग अमदी मिपुं खुदिमक नामियें चंगबियो हाइना अपील तौरकली वीडियो असिबु पाउदुमदा सोइखि लांखिबा यावबसु ngakpigani amadi channel asibu subscribe tawbi damukta thagapa phongdoksari tung koina miyamgi siba tawbu ngamba oijage